Phone Pairibasing Videosi Yenghou. Adongi phone mapunsi sangnaba madi battery kuine chatnaba yam kanaba tips and tricks khara. Ariba sizinnadraba app sing uninstall tawthokho. Masna adongi phone gi space komthoklakani madi phone do heni smooth oina mathok tohanbada chawna mating pangani. Low power mode or battery saver mode thammaga phone charge tawmatamda phone do hena thuna mai changi. Adabu khangjin biu power saver mode thambasna thoidokpa apps kharagi mathodi slow chanhalakani adun masi darkar gi matungina khangna siznabiyo. Phone signal sonba haidi network kadaba mafamda chalagadi phone do flight mode thambiyo battery khangna nava. Signal thiba matamda dongi phone battery siznai. Signal su phanglarui doba mafam maduda domna phone do flight mode thamdabida sum leiragadi madi signal koithi thiragadum sum leirani aduna battery dudi juru juru thakkigani. Aduna signal phangdaba mafamda chalagadi battery khangnanaba flight mode thambiyo. Pocket phone happada jackson biyo. Pocket dagi amona kai makring makum phi ki mafol gumba makring jangkhragadi charging port jangkhragadi charge tawur chang oi. Masi thoktanaba phone gi case lei matamda charging port ki mukhul thingjinba yabas gumba plug yawbi khallaga leibiyo. Phone software update tawba karam kana tawthokani lepkani khangjin biyo. Phone sariba company singna phone amagi software support si generation ani gi changda pikalli. Adongi phone do yam limala agadi software anoba update lakpada install tawba yazargasu adu install tawsna matamda thoidokpa apps khara mathok phajana tarukkidabi yai. Aduga nangi phone aduga 100% chunadraba software aduna arimada kanadabada hena nangi space su kansilagadum leikhini. Asngarang di crash game sanaraga phone anbam leirehe tu masi irai laiba yamsu interesting oiba game ne madudi 1x bill loire sida tawduisi plan si pukai kitringini sagi winnings third lahu wi wane aduga sidine ekoi sana pamba amount amhekta sanagi yai kuina ngai kai mana chawbu di heli. Oh yes, aidi amukasu thoire thakibe amount double the thoire thurpa sales si paytm bank tagi lakthو ani sida dei topa game sing su yauri under and over dice head and tail asne sing si sanraga daw yar gade dom BMW car iPhone laptops gas price makal mathel mana sing phangbi ya hali registration tawda gi promo code sisineraga de dom rupees 130,000 amadi 150 free spins phangani link comment da hapchar mage apama sing laibak ingbiyo. Yamdrabada adongi phone do chayol amagi muktang murasu switch off tawsilaga suknagi minute mangatang thamjinbiyo sumdo basna adongi phone gi mapunsi hena sangdokhanggani. Phamungda phone pusilaga charge tawbiganu masi fire hazard ne. Charge tawmatamda phone singsi sagali aduga charge tawaibusi phone si electrical outlet amada thingdil thamibani. Daw buyara nodi cord maridu atak rak yausilamo or charging port thingjilidu irine yausilamano dongi yumdu mahilong pok tholpa yabagi risk da lehan dori bane. Petrek khap kap spark ki medic amadagi yum amatumna chakpa line oi thui ningsing bio. Charge tawna phone sizna kano. Charge tawna phone sizna bana charge tawridu phone do mai thuna kakat haloi aduga nangna mai du hek satokpaga phone su mai thuna tahalakani. Weather nungaiba pamise ekoi khakta nate aikoi gi phone suni yam ingba or yam sabasi makhoi gi yeknabani masna makhoi gi internal ports sokalli aduna nungsada car or inil kabum from the phone thambigano. Amuba machugi wallpaper thambana battery khanghalli screen du mamhallagade yadongi phone arangba pixel sing machu machu ngankhathanmagi mathaudu tawraroi masna dongi battery khitadasu sangdokna chathalakani aduga simasu khamjinbiyo aringba makhalgi wallpaper thambanasu adongi phone gi battery tension hangani kuina chathalloi. Extra tip oina adongi battery do mukena khanghan ge haragadi adongi location off thambiyo. Adongi phone do adomna faklang da kainom thet padani khangde anem awang ngamkhatpa ngomkhataba on matamda khulai oina siznaba yai. Google Chrome da lakpiro aduga bubble level haina nambiyo.
tutu sida kongol ama thori si yengbiu masi aikoina any leimai ama ngammi ngamdi onba matamda yam nungaina seasonaba yai aduga magi result asisu yam accurate oi Number 2 what's after adomna kinom I matamda wahi or wahi pareng ama mayam marak adudagi tomthin ngan uhaning bayawragadi asumna ibiu underscore hana ibiro aduga adona tomthil uhaningi ba wahi or wahi pareng domu ibiu aduga underscore mutang hapiu tu sigi laktoino haribo wahi si nungsina humdo khibugum paithokre italic oikre ningtham thani ingi adubu khutmoja upna phone met padiyate adubu khutmoja upna khutsa inghandabida phone pai ga haragadi upai amadi lei battery ama paibiro aduga magi negative side to smaina stylus amoina season view battery gi muhta smaina pencil amagi matonda foil matat ama yeslaga season busu yavni Number 8 Thawan Sambal 06 Sambal Masiyam Kanava code amani Sigi code si number thori si International Mobile Equipment Identity Number Asambida ikoina IMEI number haina baduni thori si Masigi number asigi season afam adongi punsida lera oi haidani ngai leite se adongi phone du huran khre or tahori khalasi adomna sigi number si khanghoba taragadi adongi network provider Jio oigera Airtel boigera moigi mating macha ma loraga adongi Spiderman yawa phone du yam line block toksin yadoini masi police na yam toina season of ko ni sindoga mafam sana thamjaho venom nangam zakhini Number 9 nangna numidang da thabak aruba ama tawringai da mai phatmut khre or camping gumba tawringai purok lem tu bera tokre haragadi adongi phone du lem ama onthok piu asumna flashlight mathakta ising glass ama thamjin view or maku settle aba water bottle ama thamjin view kenom tawbada flashlight agidi masna nungaiba yam helapani Number 10 Karigungkanda daw yengnarakpada chandi toast tawbasi masi adum chanai adubu hauchikandi toast tongnaba chandi coin si iphang phangjalaktre adubu adumna namanabasinga game ama sanaram daidani khangde toast tawbagi mathau taragadi Google dagi yam line tawbiu asumna Hey Google flip a coin It landed on heads Number 11 YouTube or MX player da isai mataba video ama yengbasi masi screen mamthalaga yengba taba yate My road amada imai will gandibu screen mamhanbada pulap adum chatkidoini hoi sel thidoga budi yani adubu masidi kanam pamna dedana adubu adumna sigi black screen video screen off hariba app ase hapiragadi screen mamna YouTube tagi isai podcast loi taba yadani Peter Marie Cookie Gulai Pairibasingna Tamthina Hatpi Kivanina Madugi Tekta Pumna Central Force na Pupam Thoi Kangba Yaba Kangbani Adubu